Matam khra hausinkraba tungni loyumba yumda thorakli hek thorakpaga laina han hangi adubu mamadagi pakhum amatasu phangde lainagi wa hek haudokpaga wadu thaidoknaba ta hotnai mamana mamagi maungda loyumba chingnari ima kainu ngasaidagi hangiba wasidi khumde ibungo ima kari hayu haibano kaidoragi haise Lotsin mayam basunata thokriba thodo mayamdo loina hairami mamana yamna inja tapsabani khallubani yamna ngami lamchat dodabini mabok ason miduso mana hatpani maboki soral hek loibaga yumduda leiramde khangde kadai da bulaino magi wapalanu ko maso mana thokpa leijaramni mana ngamlani haidana satkraba natro ngamnaba tawjasan loyumba sawalai Madu yaro ima da tha ama sidi yeng sinberuma haiba natro angang nuna duguma nattaba limchat kaidong nun chatloi ai mabu masak muna khangi soidana kaiguma khra numitu na thongani magi wari di ima na hangbra hangamoi hena dum laikaina noi non silaga cherangmani phasana saibiramoi kari nu haidoi sibo mari su thokna daba nupi dubo nang kyam wabi gi haibano loyumba sauning mana masado kaino matokre Konjeldo kan nairi amuksu. Ma kakta nushi. Magi damak aina loina tongni. Thokdok to thokpa numita imana aingonda karigi pau haidrino. Angangdu na karigi aingonda call toroktabano. Abok leitraga karigi aingonda wahai ama pau haidina khangalaktre. Ima nang pukchel pukmali. Makhoi gi kana leirige. Akhoi natana kana leirige yengsinbinaba. Kakagi nom chaga na leiringe matamda adok luna tiniraklaga. Hozikna karigi mitokum khali. Asum sangalakpaduda loyumbagi mapaso yauna cheri hai karino haido nangna kayam khangdana nupidugi maramda moli yam tongamina soiruradi lale haisabam thokdro machindudagi soikrabo haido haidene kanaga loine tinei su khangdaba phi sabani chatkhraga thengna jinmin nupi machado nangna nusi pami hairibani ne numittudasu ahingdu makadai dele karaida kanaga leibano nang khangbro Pendre loyumbado mama mapabu warori hande sauraga khumi Pame ai leinabu yam nungsi aina thigani phongje phauthini purakani yumsida thongani punsigi aini inagda thongani Badu hairam laga loyumba thokre sumangna khamliba magi bag to kanna thongdokki Mapana Masi kaya donu yunguni Mai baba kaino tongdoisibo Puraga laadi karino ba tawdoi khoina Puraksana Maasi yauna yumsida lehaloi Haiba indaba macha Magi damag aswana mabu matik chawa misak oinaba tawriba Mapa mamagi di kay sukhandaba Pamdi imaw oibadi lairadana yumsigi minay phawa oiba yaroi Loyumba sauraga lainabu thiruni haina thokre Mapa mamagi wa amada sutakide hina dam warawi Ingsin bidabagi soibani haina Numidang wairamdo Risi Lucas lauba hariski yumda lai Get changlakpaga mathanda haise Home Minister du leita zalo Khadang sing mathau tawning khreda Chewingam chap sai pasina di pende khadang nom base Haina changai Mangol kage tawbaga Thaina Gresina haikibado ningsing lai Sign tawdradi yumna changma yaroi haikibado Koi thirei che thambra haina Kaino thiriduna Kay huran ngay no Lucas to konjela domda sat in thorei aduga thawa sadana HOD gi thamoi thijariba He kay no thamoi thi bai dia Thamoi mamal kya no hintok na dum pithoke thamoi yon bro ha kita leijage ba single ship ki punsin da leire isa since birth ni aduna relationship ta leijaning ba O adu kay do se have no musori Nang su single Aisu single. Two single person make lovely couples. Yadro. Gracie makokto krok rohali. Ya de do di haining de. Ado ai se noi sar handsome to da ngauru re ne. Manisiyo aina HOD yadra ne 11 se. Chanandro. Adum het ngak ta ne ba. Ado nangadi chana debo. Wakhal mot manang dong man deba nasakto.
ꯍꯥꯏꯌꯣ ꯁꯔꯗ ꯉꯥꯎꯔꯤꯕ ꯐꯪꯁꯨ ꯐꯪꯉꯔꯣꯏ ꯑꯗꯨꯝ ꯑꯣꯏꯔꯗꯣꯏꯕ ꯃꯪꯂꯥꯟ ꯁꯥꯒꯠꯄꯒꯤ ꯊꯤꯀꯥ ꯄꯥꯏꯔ ꯂꯩꯔꯝꯃꯦ ꯅꯪꯗꯤ ꯃꯤꯔꯦꯝ ꯁꯦꯡꯉꯦꯕ ꯇꯟꯗ꯭ꯔꯣ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯒ ꯀꯣꯏꯅꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯔꯕ ꯅꯪ ꯑꯩꯅ ꯀꯩꯀꯩ ꯇꯧꯕꯤꯅꯤ ꯈꯪꯕ꯭ꯔꯣ ꯏꯁ ꯀꯩꯗꯧꯗꯣꯏꯕ ꯁꯛꯇꯥ ꯊꯤ ꯅꯪꯅ ꯃꯥꯎꯟꯇꯦꯟꯗ ꯗꯥꯟꯁ ꯇꯧꯕꯁꯨ ꯄꯨꯕꯤꯅꯤꯗꯣ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯑꯩꯅ ꯍꯤ ꯍꯣꯜꯂꯒ ꯅꯪꯅ ꯊꯝꯕꯥꯜ ꯍꯦꯛꯄꯁꯨ ꯆꯠꯅꯤꯗꯣ ꯊꯥ ꯂꯩꯕꯥꯛꯇꯁꯨ ꯄꯨꯕꯤꯅꯤ ꯑꯗꯨꯁꯨ ꯕꯦꯁꯄꯥꯗ ꯍꯦꯕꯟꯗꯁꯨ ꯀꯣꯏꯔꯨꯁꯦ ꯕꯤꯔꯌꯥꯅꯤ ꯄꯤꯖꯒꯦ ꯆꯤꯀꯟ ꯃꯣꯃꯣꯒ ꯒ꯭ꯔꯦꯁꯤ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯉꯤ ꯅꯣꯏ ꯕꯥꯁꯤꯗ ꯍꯥꯏꯔꯆꯣ ꯅꯪꯒꯤ ꯔꯣꯃꯥꯟꯁꯇꯣ ꯕꯤꯍꯥꯔꯗ ꯆꯠꯂꯒ ꯅꯪ ꯅꯧꯅ ꯆꯣꯏꯔꯕꯤ ꯑꯃꯗ ꯇꯧꯔꯨꯔꯣ ꯒ꯭ꯔꯦꯁꯤꯗꯗꯤꯅꯦ ꯌꯥꯔꯔꯣꯏ ꯄꯛꯅꯤꯗꯀꯣ ꯍꯦ ꯅꯨꯄꯤ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯈꯔꯁꯨ ꯇꯧꯗꯧꯅꯦ ꯌꯨꯅꯤꯛ ꯑꯣꯏꯍꯟꯕ ꯉꯝꯕ ꯅꯨꯄꯥꯁꯤꯅ ꯂꯞꯇ ꯕꯦꯁ ꯍꯦꯔꯣ ꯍꯥꯏꯅꯩꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯔꯜꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯍꯥꯏꯔꯝꯗꯣꯏꯅꯣ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤ ꯅꯨꯡꯁꯤꯕ ꯖꯔ ꯖꯔ ꯍꯦꯟꯒꯠꯂꯛꯄꯤꯒ ꯇꯧꯗ꯭ꯔꯣ ꯅꯪ ꯊꯃꯣꯏꯒꯤ ꯁꯤꯡꯂꯤ ꯃꯌꯥꯝꯗꯣ ꯀꯔꯦ ꯂꯩꯅꯔꯛꯇ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯀꯦꯇꯨꯀꯤ ꯈꯗꯥꯡꯗꯤ ꯑꯩꯉꯣꯟꯗ ꯍꯦꯜꯂꯦ ꯅꯪꯅ ꯅꯩꯕ ꯍꯦꯛꯇ ꯍꯦꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣꯕ ꯃꯥꯁꯇꯔ ꯏꯟ ꯐ꯭ꯂꯠꯇꯤꯡꯅꯤ ꯑꯩꯁꯦ ꯈꯪꯉꯕꯣ ꯒꯣꯜ ꯃꯦꯗꯥꯂꯤꯁꯅꯤ ꯑꯩꯉꯣꯟꯗ ꯂꯩꯖꯧ ꯅꯈꯨꯠ ꯍꯥꯝꯗ꯭ꯔꯁꯨ ꯁ꯭ꯄꯨꯟꯅ ꯄꯤꯖꯒꯦ ꯒ꯭ꯔꯦꯁꯤ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯅꯪꯁꯦ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯦꯅ ꯃꯦꯗꯥꯝ ꯀꯧꯅꯤꯡꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯧꯅꯤꯡꯗꯦ ꯗꯥꯔꯂꯤꯡ ꯀꯧꯅꯤꯡꯉꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯣꯅꯦ ꯅꯨꯡꯁꯤꯗꯦ ꯅꯪꯒ ꯂꯩꯃꯤꯟꯅꯅꯤꯡꯕꯩ ꯋꯥꯅꯤ ꯈꯗꯥꯡ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯊꯝꯅꯤꯡꯕ ꯑꯗꯣ ꯌꯥꯔꯣꯕ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯇꯨꯗꯤ ꯁ꯭ꯇꯨꯄꯤꯠ ꯈꯪꯉꯨ ꯈꯪꯉꯤꯅꯦ ꯁꯔ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯁꯔꯗꯣ ꯒ꯭ꯔꯦꯁꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯀꯥꯔꯟ ꯆꯠꯁꯤꯟꯅꯔꯒ ꯂꯩꯕꯅꯦ ꯁꯤꯌꯣꯅꯦ ꯍꯥꯏꯔꯒ ꯌꯨ ꯌꯥꯝ ꯊꯛꯏ ꯅꯣꯏ ꯁꯔꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ ꯁꯤꯌꯣꯗꯤ ꯌꯨ ꯊꯛꯄ ꯌꯥꯗ꯭ꯔꯣ ꯀꯔꯝꯕ ꯂꯥꯏꯔꯤꯛꯀꯤ ꯆꯦꯞꯇꯔꯗ ꯀꯔꯤ ꯆꯦꯞꯇꯔꯗ ꯇꯥꯛꯀꯦꯕ ꯌꯥꯗꯦ ꯀꯥꯏꯅ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯑꯩ ꯑꯁꯦꯡꯒꯤꯔꯣ ꯍꯩꯁ ꯑꯩꯒ ꯑꯝꯇ ꯈꯪꯅꯍꯜꯂꯣꯕ ꯑꯩ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯒꯦ ꯂꯨꯀꯥꯁꯇꯣ ꯐꯥꯛ ꯐꯥꯛ ꯅꯣꯛꯁꯤꯜꯂꯤ ꯗꯁꯨ ꯀꯨꯁꯃꯥꯟꯕꯤ ꯑꯩ ꯃꯤꯠꯇ ꯈꯛꯅꯤ ꯅꯪ ꯐꯖꯩꯁꯦ ꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯨ ꯅꯣꯏ ꯁꯔꯗ ꯂꯩꯕ ꯐꯪꯗ꯭ꯔꯒꯅ ꯃꯅꯥꯎꯄꯥꯔꯥ ꯃꯥꯒꯤ ꯌꯨꯝ ꯊꯪꯅꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯅꯤ ꯁꯕꯥꯁ ꯑꯩꯉꯣꯟꯗ ꯂꯩꯔꯣ ꯆꯞ ꯆꯥꯔꯦ ꯊꯤꯃꯜꯂꯦ ꯅꯪꯗꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯒ꯭ꯔꯦꯁꯤ ꯐꯦꯠ ꯐꯦꯠ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯂꯨꯀꯥꯁ ꯅꯣꯛꯂꯒ ꯃꯥꯅ ꯊꯣꯛꯄ ꯃꯉꯥꯡꯗꯨꯅ ꯇꯨꯡ ꯏꯟꯅꯔꯛꯏ ꯁꯣꯝꯗꯅ ꯍꯔꯤꯁꯀꯤ ꯔꯨꯝꯗ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯩ ꯍꯔꯤꯁꯅ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯃꯨꯟꯅ ꯈꯪꯗꯣꯛꯅꯕ ꯇꯧꯁꯦ ꯕꯕꯥꯒ ꯃꯔꯤ ꯑꯃꯗꯤ ꯁꯣꯏ ꯂꯩꯒꯅꯤ ꯏꯄꯥ ꯑꯣꯏꯔꯁꯨ ꯑꯩ ꯃꯥꯕꯨ ꯍꯥꯠꯂꯒ ꯄꯦꯜꯂꯅꯤ ꯉꯥꯏꯈꯣ ꯃꯗꯨ ꯌꯥꯗꯦ ꯅꯪ ꯃꯤ ꯍꯥꯠꯄ ꯌꯥꯗꯦ ꯑꯪꯀꯜ ꯁ꯭ꯌꯥꯝꯔꯥꯖꯀꯁꯨ ꯋꯥꯔꯤꯁꯦ ꯐꯖꯅ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯀꯝꯄꯅꯤꯒꯤꯁꯨ ꯈꯜꯂꯣ ꯔꯤꯁꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯄꯥꯎꯁꯦ ꯐꯣꯟꯗ ꯑꯣꯏꯅ ꯐꯥꯎꯅꯔꯁꯦ ꯑꯩ ꯍꯜꯂꯒꯦ ꯑꯪꯀꯜꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯜꯂꯣ ꯏꯃꯥꯅ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯇꯧꯗ꯭ꯔꯦ ꯂꯩꯍꯧꯔꯣꯀꯣ ꯅꯥꯎꯕ ꯂꯥꯛꯑꯕꯣ ꯍꯦꯛ ꯍꯥꯏꯕꯒ ꯂꯨꯀꯥꯁꯇꯣ ꯐꯠ ꯆꯪꯉꯛꯏ ꯂꯥꯛꯑꯦ ꯑꯩ ꯃꯇꯝ ꯆꯥꯅ ꯂꯥꯛꯆꯩ ꯍꯔꯤꯁ ꯅꯣꯛꯂꯒ ꯐꯤꯁꯀꯤ ꯃꯤꯅꯅꯤ ꯏꯅꯥꯎꯗꯤ ꯔꯤꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯊꯣꯛꯈ꯭ꯔꯦ ꯋꯥꯔꯤꯗꯨꯗ ꯃꯥ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯇꯥꯁꯨ ꯇꯥꯔꯨꯗꯦ ꯂꯨꯀꯥꯁ ꯍꯔꯤꯁꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯁꯔ ꯏꯕꯥꯏ ꯅꯆꯟꯅꯨꯄꯤ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁꯁꯦ ꯕꯨꯛ ꯇꯧꯔꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯍꯔꯤꯁ ꯂꯥꯎꯔꯒ ꯂꯩꯍꯧꯏ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯕꯗꯤ ꯅꯠꯇ꯭ꯔꯤ ꯔꯤꯁꯤꯅ ꯌꯨꯝꯗ ꯍꯥꯏꯊꯔꯛꯄꯗꯣ ꯑꯁꯨꯝ ꯂꯥꯛꯄꯗ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯅꯥꯒ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯃꯅꯤꯡ ꯁꯤꯠꯇ ꯏꯔꯦꯟꯖꯅ ꯉꯥꯊꯔꯒ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯐꯠ ꯍꯧꯒꯠꯂꯛꯂꯒ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯑꯃꯨꯛ ꯁꯝꯖꯤꯟꯅꯈ꯭ꯔꯦ ꯈꯪꯉꯥꯏ ꯍꯥꯏꯔꯦ ꯒꯥꯔꯤ ꯈꯥꯝꯃꯣ ꯌꯨꯝꯗꯒꯤ ꯂꯣꯏꯌꯨꯝꯕꯗꯣ ꯗꯥꯏꯔꯦꯛ ꯂꯩꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯂꯩꯅꯥꯒꯤ ꯄꯥꯎ ꯈꯛꯇꯅꯤ ꯃꯥꯅ ꯍꯪꯂꯤꯕ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯇꯝꯂꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯨꯔꯒ ꯃꯃꯥꯒ ꯁꯥꯎꯅꯔꯒ ꯊꯣꯔꯛꯈꯤꯕꯅꯤ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯁꯣ ꯂꯣꯜꯂꯤ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯄꯥꯛ ꯍꯦꯛ ꯈꯨꯗꯛꯇꯨꯗ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯂꯩꯅꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯔꯤꯡꯗꯤ ꯆꯠꯂꯤ ꯄꯥꯏꯗꯤ ꯄꯥꯏꯈꯠꯂꯛꯇꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯟꯕꯗꯒꯤ ꯄꯥꯏꯈꯠꯂꯛꯏ
Wa machit amatasu ngangde. Hello fao hairangte. Mamang-mamangda tawbadi harau-harau tamo Loyumba haina kauzarakpani. Ngasi tumin laikre. Loyumbasu ngayak tumin lairaga kaurai. Hello, tabro Leina. Leina tapna khumi. Tai. Loyumbado khaidau sawatlabani. Tapthanaba phaniyam hotnajai sagotte tapna haire. Nangna lairisa kaidano. Tha amasida oiramliba hongba mayamse karino. Leina khumde. Aise kanano. Nangna kemda khangalaktrise. Aise kanano. Khanglaw lawi Leina tapna khumai. Tamo Loyumba yumda halaba. Ai wang waide. Nangna lairisa kaidano hairo. Ai nanga wari saba pame. Kari wari ai thiraklano. Leina haiba inasiba. Hoji ai nangi nakta lakani. Nangna lairido kaidano. Tamo Loyumba ai dama yamabi kibagi lamanda nachana singba ngamoi. Makha taba ai punsisidi. Ai ga pa mamu ong ding lagi. Loyumba tafong khangde. Sagot ke sungamde ingna tap namu haire. Please, ai wa cry giba. Nang kaida lagi. Nang na haiba ai loina yagi. Nang ya pamado ai yeloi. Adubo nang na tawba thabak. Nang laiwa mafam adudi ai su khangalo. Nangi punsida ai su mathel amagum adumak yahalo. Leina nang kaida lagi ba. Hana lagi so wazaraga lakpani. Thengkhang kaya mating chawna panglaga. Larik tambadagi hauna Loyumbagi family na ingsilaga ta lakpani. Asigumba misakta Leina walot pangamde. Nushiba phawdabasu ngamde. Mapa mamagi minungsi mapong fana panglaktrabi Leinani. Magi punsida khwaidagi nushiba misaksingi manungda. Loyumbagi mafam magi thamoy nungda chawna lei. Hairei lot pangamdraduna mahakna yauriba store adu tai. Hojisu nang mafamduna leiribra. Ai lakani nang chatlambu yaroi ko. Wahai du hairam laga kol kakre. Loyumbana Leinagi nak yorakpado kuyhongde. Leina su nomagi mathau loiraga mayumda hanbagi timing ni. Thorakli mapalda Loyumbana laidugi nakta lepli maso. Animag tumin lainay. Nupani Loyumbana hana horai. Aina haidu si kaino. Chinsidagi wahai ama pau tholo uyade. Nangna torami sibo kaino Leina. Aswanbi abokna oiramliba phibam sinakari. Leina kaptana bhuatna bani ngamdre mapi tarai. Tarakli mapi do tai thoklanga. Mamai do nakan amado on thoklanga lei. Loyumba Leina da munna yingi. Ai parito nya manakta su saluri. Abokna ba faraba nge. Mafamse angang su khangdribra. Leina khangdi haina mangak nomi. Engonda sulot adrawari se. Mayamna nang bulana urise. Asingba dumak uheladoira. Nang lande. Nang laloy habasu ay khangi. Mayamna haidraso karamna no engonda tao. Tamo Loyumba. Kana laisadaba ay giti. Achungmana karino. Aranmana karino. Hangbinaba kanasu laite. Ay yumduda layba ngamde. Akiban hele. Itanda ay yumduda layba ngamde. Ay lairisidi yumduda slaw. Nang hozu lairisa kaidano. Leina mapino tay tholaga hairi. Babag ilaman signabagitama. Ay mihi mayumda minay wari. Loyumba Leina da khangingi angakpa magaloy na. Laman. Mabuhalaga ay pilani. Ay hiningdre. Adawa ay nasidri ngay magi may kumhangkini. Kaino nang haray si Leina. Ay babahat kiba misakto. Magi yumdani ay nilarise. Imabaso sikre ay nalayruraga. Halakpa numita pato na po kibaso may patamanani. Ay gayumda ay kaya lakto na kiyan baso manani. Payum layta basa o chiko. Ko'y pay-payraga layhan baso may kumapamahang nani. Aso ko'y basa nang naman losin magi maram na gari. Losin rabadi. Makoy na igi babahat bago mihati na hat kini. Baba na boki manang talayo hayram magi. Madugi maramso. Mipata makoy gi makuta tada naman eh. Mata masuk sang basa.
ꯃꯈꯣꯏꯅ ꯀꯩꯁꯨ ꯇꯧꯗ ꯂꯩꯔꯛꯄꯒꯤ ꯃꯔꯝꯁꯨ ꯃꯁꯛ ꯈꯪꯗꯕꯒꯤꯅꯤ ꯕꯕꯥ ꯁꯤꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃ ꯇꯥꯃꯣ ꯂꯣꯌꯨꯝꯕꯒ ꯄꯨꯂꯤꯁꯇ ꯆꯠꯇꯨꯅ ꯍꯪꯂꯨꯕꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯤꯔꯛꯄꯅꯤ ꯑꯩꯅ ꯋꯥꯐꯝꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ ꯂꯩꯅꯤꯡꯉꯤꯕꯁꯦ ꯑꯀꯤꯕꯒꯤꯅꯤ ꯑꯀꯤꯕꯒꯤ ꯅꯣꯡꯃꯁꯨ ꯌꯨꯝꯗ ꯄꯨꯂꯤꯁ ꯂꯥꯛꯂꯒ ꯑꯩꯕꯨ ꯋꯥꯍꯪ ꯀꯌꯥ ꯍꯪꯈꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎ ꯄꯨꯂꯤꯁꯇꯨꯅ ꯍꯪꯈꯤ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯍꯧꯏ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯩꯗꯨ ꯆꯨꯝꯈꯤꯕꯅꯤ ꯍꯥꯏꯗꯣꯛꯈꯤꯗꯦ ꯈꯪꯗꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤꯃꯈꯛ ꯄꯤꯈꯤꯕꯅꯤ ꯑꯩ ꯌꯥꯝ ꯀꯤꯈꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯒ ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ ꯏꯁꯥꯁꯦ ꯑꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯏ ꯃꯐꯝꯗꯣ ꯃꯌꯥꯝ ꯎꯕ ꯃꯐꯝꯅꯤ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯂꯩꯅꯥ ꯀꯞꯇꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ ꯃꯄꯤꯗꯤ ꯂꯦꯞꯄ ꯂꯩꯇꯦ ꯆꯤꯟꯊꯔꯛꯏ ꯂꯣꯌꯨꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯏꯃꯥꯗ ꯕꯕꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯂꯩꯅꯥ ꯁꯥꯎꯒꯠꯂꯛꯏ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡꯒ ꯇꯥꯃꯣ ꯂꯣꯌꯨꯝꯕꯒꯤ ꯃꯤꯠꯌꯦꯡꯒ ꯃꯁꯛ ꯃꯑꯣꯡ ꯌꯥꯝ ꯈꯦꯠꯅꯩ ꯋꯥꯐꯝꯁꯦ ꯍꯥꯏꯗꯣꯛꯂꯒ ꯂꯤꯊꯣꯛꯂꯒ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯃꯁꯤ ꯈꯟꯅ ꯂꯣꯠꯂꯒ ꯂꯥꯛꯄꯅꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯕ ꯐꯥꯎꯕ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯇꯦ ꯑꯀꯤꯕꯁꯨ ꯃꯥꯡꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯍꯜꯂꯦ ꯀꯤꯍꯜꯂꯦ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯃꯈꯣꯏꯅ ꯐꯥꯔꯒ ꯃꯤꯠ ꯆꯤꯟ ꯈꯣꯡ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯕꯨ ꯄꯨꯕꯅꯤ ꯀꯅꯥꯅꯁꯨ ꯊꯧꯗꯣꯛ ꯑꯗꯣ ꯈꯪꯗꯦ ꯎꯗꯦ ꯃꯗꯨ ꯊꯥꯖꯔꯣꯏ ꯇꯝꯂꯁꯨ ꯇꯥꯕꯤꯔꯣꯏ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯩ ꯊꯥꯞꯂꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯊꯋꯥꯏꯁꯤꯗꯗꯤ ꯍꯤꯡꯖꯒꯦ ꯍꯥꯏꯅ ꯆꯦꯜꯂꯛꯄꯗ ꯅꯦꯅꯦꯅ ꯀꯟꯕꯤꯈꯤꯕꯅꯤ ꯑꯍꯤꯡꯗꯨꯗ ꯑꯩ ꯌꯨꯝꯗ ꯍꯟꯒꯦ ꯌꯥꯈꯤꯗꯦ ꯃꯈꯣꯏꯅ ꯌꯨꯝꯗꯨꯗ ꯄꯨꯔꯒ ꯆꯠꯈꯤ ꯑꯕꯣꯛꯀꯤ ꯐꯤꯕꯝ ꯑꯗꯨꯝ ꯑꯣꯏꯅꯤ ꯈꯪꯗꯕꯅ ꯑꯩꯁꯨ ꯃꯤꯒꯤ ꯌꯨꯝꯗ ꯑꯁꯣꯟꯕꯤ ꯑꯕꯣꯛꯄꯨ ꯍꯨꯟꯗꯣꯛꯂꯒ ꯄꯨꯡ ꯈꯔ ꯂꯩꯔꯨꯔꯦ ꯑꯩꯅ ꯁꯣꯏꯖꯕꯅꯤ ꯈꯟꯁꯨ ꯈꯜꯂꯨꯗꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯈꯤ ꯑꯕꯣꯛꯁꯨ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯝꯂꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯡꯕ ꯈꯛ ꯅꯠꯇꯅ ꯏꯃꯥ ꯕꯕꯥꯕꯨꯁꯨ ꯄꯜꯂꯒ ꯆꯩꯕꯤꯈꯤ ꯁꯛꯈꯪꯗꯕ ꯃꯈꯣꯏꯒꯤ ꯑꯀꯤꯕꯗꯨꯒꯤ ꯃꯊꯛꯇ ꯂꯩꯀꯥꯏꯗꯒꯤ ꯐꯥꯎ ꯀꯤꯍꯟꯕ ꯍꯧꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯏꯊꯟꯗ ꯂꯩꯕ ꯃꯇꯝꯗ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯒ ꯑꯩꯕꯨ ꯀꯔꯦꯝꯅꯕ ꯌꯨꯝꯗ ꯐꯥꯎ ꯆꯪꯉꯛꯂꯒ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯅ ꯀꯌꯥꯔꯛꯅ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩ ꯏꯊꯟꯗ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯒꯤ ꯀꯞꯊꯣꯛꯈ꯭ꯔꯤ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯔꯒ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯀꯞꯂꯤ ꯂꯣꯌꯨꯝꯕ ꯇꯧꯐꯝ ꯈꯪꯗꯦ ꯁꯥꯎꯗꯨꯅ ꯂꯥꯛꯄꯅꯤ ꯁꯥꯎꯔꯤꯕꯗꯣ ꯃꯔꯝ ꯆꯥꯗꯕ꯭ꯔꯥ ꯈꯜꯂꯤ ꯇꯞꯊꯕ ꯌꯥꯕ ꯇꯞꯊꯔꯤ ꯃꯥꯁꯨ ꯃꯈꯥꯗ ꯐꯝꯊꯔꯛꯂꯒ ꯇꯞꯅ ꯍꯥꯏꯔꯤ ꯃꯌꯥꯝ ꯌꯦꯡꯅꯔꯦ ꯍꯧꯒꯠꯂꯣ ꯐꯖꯅꯦ ꯀꯞꯄꯤꯗꯣ ꯇꯣꯛꯎ ꯁꯣꯝꯗꯔꯤꯁꯤ ꯃꯩ ꯍꯧꯔꯤ ꯇꯧꯔꯤꯕꯗꯣ ꯎꯕꯗ ꯒꯥꯔꯤꯗꯒꯤꯗꯤ ꯀꯨꯝꯊꯗꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯎꯏ ꯌꯦꯡꯂꯤꯕꯅꯤ ꯁꯧꯔꯥꯕꯗꯣ ꯃꯃꯤꯠ ꯃꯅꯥ ꯁꯨꯛꯆꯤꯜꯂꯒ ꯃꯊꯃꯣꯏꯗ ꯆꯥꯛꯆꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯨꯄꯥꯗꯣ ꯂꯩꯅꯥꯅ ꯅꯨꯄꯥ ꯑꯃꯒ ꯀ꯭ꯂꯣꯁ ꯑꯣꯏꯈꯤꯕꯗ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯀꯔꯤ ꯃꯔꯝꯅꯣ ꯆꯥꯔꯤꯕ꯭ꯔꯥ ꯃꯥ ꯃꯁꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯕꯗꯤ ꯈꯨꯝꯕꯁꯨ ꯉꯝꯂꯣꯏ ꯂꯨꯀꯥꯁ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ ꯁꯥꯔ ꯀꯩꯗꯧꯔꯒꯦ ꯔꯤꯁꯤ ꯁꯥꯎꯔꯞꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯑꯁꯤ ꯃꯁꯔꯨꯝꯁꯦ ꯃꯁꯤ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩꯁꯦ ꯑꯅꯤꯁꯨ ꯀꯣꯏꯅꯕ꯭ꯔꯣ ꯁꯠ ꯍꯪꯗꯣꯛꯈꯤꯕ ꯋꯥꯍꯪꯅꯤ ꯃꯥ ꯃꯁꯥꯕꯨ ꯈꯪꯍꯧꯗꯦ ꯂꯨꯀꯥꯁ ꯕꯤꯔꯖꯤꯠ ꯔꯤꯁꯤꯗ ꯄꯨꯂꯞ ꯌꯦꯡꯉꯛꯏ ꯃꯃꯥꯏꯗꯣ ꯃꯅꯤꯡꯗ ꯗꯥꯏꯔꯦꯛ ꯑꯣꯟꯁꯤꯜꯂꯒ ꯁꯥꯔ ꯃꯁꯔꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯔꯤꯁꯤ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯥꯒꯤ ꯋꯥꯍꯪꯗꯨ ꯁꯣꯏꯔꯦ ꯈꯟꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯏ ꯄꯤꯛꯄꯁꯤꯗ ꯍꯥꯏꯕ ꯑꯁꯤ ꯑꯉꯥꯡꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅ ꯂꯨꯀꯥꯁꯇꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯤ ꯅꯨꯄꯥ ꯎꯅꯖꯕꯁꯤꯃꯨ ꯆꯥꯛꯂꯤ ꯃꯥꯜꯂꯤ ꯒꯥꯔꯤꯒ ꯈꯥꯝꯃꯜꯂꯒ ꯌꯦꯡꯗꯦ ꯌꯦꯡꯅꯦ ꯌꯥꯔꯦ ꯊꯧꯔꯣ ꯁꯥꯔ ꯑꯉꯥꯡꯁꯤ ꯄꯨꯕꯤꯈ꯭ꯔꯁꯦ ꯔꯤꯁꯤꯗꯣ ꯂꯨꯀꯥꯁꯇ ꯄꯤꯁꯨꯝ ꯑꯔꯩꯒꯩ ꯁꯨꯛꯂꯒ ꯌꯦꯡꯉꯛꯏ ꯂꯨꯀꯥꯁ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯏꯔꯦꯟꯖꯅ ꯐꯝꯈ꯭ꯔꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯗꯦꯁꯇꯤꯅꯦꯁꯟꯗꯣ ꯊꯧꯔꯣ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯧꯏ ꯔꯤꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯔꯤꯁꯤ ꯉꯁꯥꯏ ꯂꯩꯅꯥꯅ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯒ ꯃꯊꯟꯇ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯅ ꯂꯩꯔꯦ ꯃꯌꯨꯝꯗ ꯂꯩꯔꯤꯕꯅꯤ ꯀꯧꯗꯨꯅ ꯅꯠꯇ꯭ꯔꯒ ꯆꯠꯂꯒ ꯃꯥꯒꯤ ꯊꯧꯅꯥꯗꯣ ꯎꯠꯂꯨꯕꯗꯤ ꯉꯝꯗꯦ
ꯃꯃꯥꯡꯗ ꯆꯦꯕꯥꯡ ꯈꯔꯁꯨ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯤ ꯂꯦꯞꯇꯣꯞꯇꯁꯨ ꯃꯊꯧ ꯇꯧꯔꯤ ꯑꯗꯨꯕꯨ ꯆꯪꯗꯦ ꯂꯩꯅꯥ ꯎꯔꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯎꯔꯒꯁꯨ ꯈꯩꯗꯧ ꯁꯥꯎꯒꯠꯄ ꯍꯦꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯖꯤꯟꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯑꯦꯟꯖꯦꯂꯤꯅꯥꯅꯤ ꯔꯤꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯤꯠ ꯑꯅꯤꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯪꯉꯛꯏ ꯑꯗꯨꯃꯛ ꯁꯪ ꯆꯪꯁꯤꯜꯂꯒ ꯃꯅꯥꯛ ꯅꯛꯅ ꯒꯤꯠ ꯍꯦꯛꯇ ꯐꯝꯊꯩ ꯔꯤꯁꯤ ꯐꯥꯎꯒꯠꯂꯤ ꯑꯦꯟꯖꯦꯂꯤꯅꯥ ꯈꯖꯤꯛꯇꯪ ꯅꯣꯛꯂꯨꯏ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕꯅ ꯀꯔꯤ ꯂꯩꯔꯤ ꯌꯥꯁꯅꯥꯒꯤ ꯋꯥꯐꯝꯗꯨ ꯅꯠꯇꯕ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯔꯤꯁꯤ ꯑꯦꯟꯖꯦꯜ ꯊꯣꯛꯈ꯭ꯔꯣ ꯑꯦꯟꯖꯦꯂꯤꯅꯥꯗ ꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯂꯦꯞꯂꯒ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯍꯥꯏꯔꯛꯄꯅꯤ ꯑꯦꯟꯖꯦꯂꯤꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯍꯪꯒꯣꯜꯂꯛꯏ ꯔꯤꯁꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯄꯗ ꯂꯩꯅꯥꯒꯤ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯈꯦꯔꯅꯤ ꯄꯨꯔꯛꯂꯤꯕꯗꯣ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯃꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯛ ꯂꯩꯅꯥꯗꯣ ꯀꯤꯗꯤ ꯌꯥꯝ ꯀꯤꯖꯕꯅꯤ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯆꯪꯕꯗꯣ ꯆꯪꯗꯕꯁꯨ ꯌꯥꯗꯦ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯒ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯁꯣꯐꯥꯗ ꯐꯝꯂꯒ ꯏꯁꯥꯎ ꯁꯥꯎꯕ ꯁꯛꯐꯝꯗ ꯂꯩꯔꯤꯗꯨ ꯎꯏ ꯁꯔ ꯂꯩꯅꯥ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯀꯧꯖꯔꯛꯄꯅꯤ ꯔꯤꯁꯤꯅ ꯐꯠ ꯌꯦꯡꯂꯛꯏ ꯂꯩꯅꯥ ꯄꯥꯏꯔꯤꯕ ꯈꯦꯔꯗꯨ ꯎꯠꯂꯒ ꯈꯦꯔ ꯅꯨꯄꯥꯗꯣ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯇꯦ ꯂꯩꯅꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯔꯤꯁꯤꯒꯤ ꯃꯃꯥꯡꯗꯨꯗ ꯊꯝꯃꯤ ꯌꯥꯝ ꯇꯞꯅ ꯊꯝꯂꯤꯕꯗꯣ ꯃꯈꯣꯜ ꯑꯃ ꯐꯥꯎ ꯊꯣꯛꯍꯟꯗꯦ ꯂꯩꯅꯥꯅꯕꯨ ꯇꯧꯔꯗꯤ ꯏꯁꯥꯎꯗ ꯁꯥꯎꯅꯤꯡꯕꯅꯤ ꯂꯥꯟꯅꯇ ꯈꯜꯂꯤ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯕꯥꯎꯜꯗ ꯌꯥꯎꯔꯤꯕ ꯈꯦꯔꯗꯣ ꯄꯨꯂꯞ ꯂꯪꯈ꯭ꯔꯦ ꯀꯥꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪꯅ ꯃꯐꯝꯁꯤꯗ ꯆꯪꯅꯕ ꯍꯣꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯦꯔꯁꯦ ꯄꯤꯕ ꯂꯥꯛꯄꯅꯤ ꯁꯔꯒꯤ ꯀꯥꯗ ꯀꯩꯁꯨ ꯇꯧꯖꯔꯣꯏ ꯔꯤꯁꯤ ꯉꯁꯥꯏ ꯂꯩꯅꯥꯅ ꯂꯣꯏꯌꯨꯝꯕꯒ ꯎꯅꯍꯧꯕꯒꯤ ꯈꯔ ꯁꯥꯎꯔꯒ ꯆꯩꯔꯛꯏ ꯊꯕꯛ ꯆꯠꯄꯒꯤ ꯅꯃꯥꯗ ꯅꯪꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕꯗꯣ ꯌꯥꯝ ꯊꯨꯅ ꯇꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯀꯅꯥꯗꯁꯨ ꯐꯠꯇꯕ ꯇꯧꯔꯛꯇ꯭ꯔꯤ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯄꯥꯝꯕꯣꯝꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯈꯨꯠꯆꯥꯎꯗꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯒꯤ ꯆꯩꯅꯥ ꯐꯥꯎꯏ ꯂꯩꯅꯥ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯅ ꯍꯥꯠꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯦ ꯃꯤ ꯂꯂꯣꯟꯕꯒꯤ ꯊꯕꯛꯇ ꯑꯉꯥꯡ ꯅꯪꯅ ꯌꯥꯎꯔꯤꯗꯣ ꯅꯪ ꯑꯀꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯅꯪꯒꯤ ꯕꯕꯥꯅ ꯃꯤ ꯍꯥꯠꯂꯒ ꯑꯩꯅ ꯀꯩꯒꯤ ꯌꯥꯎꯗꯣꯏꯕ ꯑꯩꯒ ꯅꯪꯒꯤ ꯕꯕꯥꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪ ꯌꯨꯝꯁꯤꯗ ꯀꯔꯤ ꯄꯥꯝꯗꯝꯒꯤ ꯂꯥꯛꯄꯅꯣ ꯂꯩꯅꯥꯗꯣ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯥꯏꯗꯣꯔꯛꯏ ꯅꯪꯒꯤ ꯕꯕꯥ ꯍꯥꯠꯄ ꯂꯥꯛꯄꯅꯤ ꯑꯩ ꯃꯤ ꯍꯥꯠꯄ ꯂꯥꯛꯄꯅꯤ ꯈꯣꯟꯀꯠꯂꯛꯄꯗꯨꯗ ꯔꯤꯁꯤ ꯅꯣꯡꯃꯩꯗꯣ ꯐꯠ ꯂꯧꯊꯣꯛꯂꯒ ꯂꯩꯅꯥꯗ ꯑꯦꯝ ꯇꯧꯏ ꯊꯧꯅꯥ ꯐꯩ ꯅꯪ ꯃꯥ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯣ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯈꯨꯠꯂꯥꯏ ꯆꯠꯁꯤꯟꯅꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯁꯤ ꯅꯣꯛꯏ ꯈꯨꯠꯂꯥꯏꯗꯨ ꯊꯥꯡꯊꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯠꯇ꯭ꯔꯁꯨ ꯃꯆꯥ ꯑꯩꯅ ꯍꯥꯠꯀꯅꯤ ꯃꯄꯥ ꯍꯥꯠꯄ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯩ ꯃꯗꯨꯒꯤ ꯄꯥꯞꯄꯨꯅꯤ ꯅꯪ ꯃꯈꯣꯏꯒ ꯃꯔꯤ ꯇꯁꯦꯡꯅ ꯂꯩꯅꯗꯕ꯭ꯔꯥ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯂꯩꯅꯥꯅ ꯄꯤꯗꯦ ꯔꯤꯁꯤ ꯀꯨꯞꯅ ꯌꯦꯡꯉꯤ ꯂꯩꯅꯥꯕꯨ ꯌꯥꯝ ꯃꯨꯟꯅ ꯃꯤꯠꯌꯦꯡꯗꯨ ꯍꯩꯅꯗꯦ ꯍꯪꯒꯣꯏꯕ ꯐꯥꯎꯏ ꯃꯄꯥ ꯃꯆꯥꯒꯤ ꯂꯥꯟꯗ ꯑꯍꯦꯟꯕ ꯅꯪ ꯏꯃꯨꯡꯁꯤꯗ ꯌꯨꯝꯁꯤꯗ ꯂꯩꯅ ꯂꯩꯅ ꯌꯥꯎꯁꯤꯜꯂꯛꯀꯦ ꯈꯟꯒꯅꯨ ꯉꯁꯤꯅ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯑꯗꯨꯒ ꯆꯥꯏꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯨ ꯁꯤꯠ ꯅꯥꯟꯅ ꯌꯨꯝꯒꯤ ꯊꯕꯛꯇꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯅꯨ ꯁꯤꯅꯤꯡꯗ꯭ꯔꯗꯤ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯈ꯭ꯔꯦ ꯂꯦꯞꯇꯣꯞꯇꯨ ꯍꯥꯡꯂꯒ ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯀꯥꯏꯔꯕ ꯕꯥꯎꯜ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯜꯂꯤ ꯐ꯭ꯂꯣꯔꯗ ꯆꯥꯏꯊꯣꯛꯂꯒ ꯇꯥꯔꯤꯕ ꯈꯦꯔꯁꯤꯡꯗꯨꯁꯨ ꯁꯦꯡꯗꯣꯛꯅꯕ ꯇꯧꯔꯤ ꯔꯤꯁꯤꯗꯣ ꯃꯤꯠꯆꯤꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯃꯤꯅꯨꯡꯁꯤ ꯌꯥꯎꯃꯟꯗꯦ ꯅꯨꯡꯁꯤ ꯈꯪꯃꯟꯗꯦ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯗꯣ ꯎꯔꯒꯦꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯀꯔꯤꯒꯤ ꯌꯦꯡꯂꯨꯕ ꯇꯧꯔꯤꯕꯗꯣ ꯎꯕꯗ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯅ ꯆꯩꯔꯛꯏ ꯑꯗꯨ ꯌꯥꯝ ꯇꯞꯄ꯭ꯔꯣ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕꯗ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯂꯩꯅꯥꯁꯨ ꯐ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯐꯣꯡ ꯍꯧꯒꯠꯂꯛꯂꯒ